Saknairaba fashion designer Robert Naurem ki apokpi sakhangdaba singna singjamai tokchom laikai da leiba masagi yumda tamthina halamle. Taraga tare suba Lok Sabha mikhalda Congress party na maithiba nangkiba adugi asoiba yazaduna Congress ki MLA taraga nithoi party ki posting degi resign tawkre. Amasung nose na lauduna pangthokiba diet exam da authority ki asoibana maram oiraga Senapati Bazar amadi 4000 center ki trainee chatuka taraga nithoibu withheld da thamliba asi athubada haidokpiu haina lenga ki pukning singsilakli. Mayambu khurumjari adom yengbirba si impact news ni ai momoka salamna hauji pungja asi fawbagi maruiba pausing miyam de pizari. Saknairaba fashion designer Robert Naurem ki apokpi masagi yumda sakhangdaba singna halamle thodok asi ngasi ayu pung 10 tabadagi nungthil pung ama makhairom tabagi marakta imungi mi leitabagi achikpa tanjada thokhiba oigani haina imung manungna phongdorakli leikidraba mioi asigi maming Naurem Rekha chahi humpu mapuroiba Naurem Germany kawi singjamai police station na konba singjamai thokchom laikai dagini asiba hakchang asi Robert Naurem ki makhada hair stylist oina leiba Somananda kauba mioi amana ngasi nungthil pung ama makhairom tabada thengnarakhibani matam aduda leikidrabi Rekha yumgi first floor thongjinda siraga leiramkhibani leikidrabi Rekha gi makokta akanba posak natraga machintumba amana thomkhibagi asokpa leiramkhi loinana mangak samda siba sanagi lik amasung makhutta siba sanagi khudop singsu yauramdre hairi Thodok thokfam aduda mihat asida sizinaba oiramgani chingnaba fatta hauti kotpada sizinaba yotki kochi ama yumgi stair kafam dagi fangbang amkhre leikidrabi asigi mapuroiba Germany Robert Naurem amasung machanupi ani lehori adubu Robert Naurem di hayeng Bangalore da pangthokataba fashion show amagi event ta saruk yanabagi damak ngasi ayuk pung 10 makhairom tabada Imphal thadokhibani hari Mihar asi kanana chatharambano haibagi chapchaba hojik fawagi oinadi khangba laitri imung manunggi mioi singna phongdorakpagi matung innadi non Manipuri mayang sinmi ahum laikhidrabi Rekha gi yumgi laisang semjin sajinbagi thabak tawduna lei hairi ngasi ayuk sinmi sing aduda yumbu Germany na language shengna chamlamdi haibagi wahauda ngang sakhiba kharalei masinatana kanagumba mioi natraga imung manunggi mioi amataga nungainadaba laikhide hairi Thodok thokpa matam aduda sinmi sing adu yum asi thadoktuna chatlamkhibaga loinana makhoigi mobile singsu switch off tawshinduna laikhre hairi masina maram oiraga hojik fawbagi oina mihat asida chenaba mioi sing chapchana khangba ngamdrabasu thabak shuramba mayang sinmi sing adu oiramgadra haibagi chingnaba laikai amasung imung manungna poknari Amaromda thodok asida singjamai police station amadi Manipur forensic science ke mioi sing laktuna kupna thizinba haukibaga loinana asiba hakchang rim smoke ta thamkhre maragasida thodok asigi pau tabada Manipur police ki IG Clay Khongshai amasung Imphal West ki SP ke Megachandrana laktuna yengsinki Sir Robert se hayeng se ma show leibagi makeup ki Bangalore da akhoi pung 10 makhai gi flight ne habagi drop tawram matungda mani kai ka layu akhoi da na har pasa se sinarame phani kai ka se leraga phi khara bamon kampu da phisabi lei magi adu maha ki phisabi mayum du da chatlaga phi kai ka do yengu so na haraga chatluraga halakpagi sida iru jamai tha ge na yum da hana changa ge na changa akana sida imana ba amaga lakmina bane aise adu doga ibani se changa akana sida khoi gi hek changbagi ka gi mamang sida i ga ising ga tor yanaraga taraga lerame imana bisna ka kai no sidi na hangak pasida aije mathak papa chengkha pasida mamadi makha da corridor da dum taraga lerame changa ko matam da na han gai di mama se gate puna lonjali khoi na yum yor ko matam da mama se hanai thong hang get hangona duga ngasi di get hangaga lerame already get hanga matam da chingdi chingnai du duga i do u matam da mo hena chingna bade ai papa chengkhat pane mathak da du mama do taraga lerame Lamphel police na konba Langol type 2 aying laikai da hangba Battle House Healing Center amada nupa ma chingnaningai oiba mawong da siramle laikhidraba mioi adudi Imphal East District ki manung chanba Khurai Lairik yengbam laikai dagi ningthaujam Sanatomba chahi kuntra apokpa laikhidraba and pakakawi laikhidraba mishak asi center asida leibani hairi thodok asi ngasi numidang pung 6 rom tabada Thokibani Sanatomba hariba mishak asi phubada sire haibagi pau tabadagi laikai gi miyamna center asida laktuna irang hauki adubu Imphal West ki police personnel sing laktuna irang laksin badagi pamdaba thodok amata thohodre
Thodok adugi matangda Khuraigi Young Progressive Union ki Secretary Thodam Ramanandana hai Laikhidraba Sanatomba Center asida thamba tha animuk shure Thodok asi yamna laibak thiba Thodokni loinana mafam asida Manipur Forensic ki kangbu ama laktuna yengsilaba matung police na asiba hakchang laukhatuna rims mokta thamkibaga loinana case ama laukhatuna thizinba hokibaga loinana center amadi founder adugi founder Purnima police na fagat khre hairi Puri lokto loksin toroga magi any part ko dimo lomi check tawre sumna gi sei macham na kal moina sei macham na kan bani hai moigi medam hai gedra moina hai do reasonable woidre masi kakta gi chu mande kar moina run to bangam mani hai na pot phajane inquiry toroga inspection toroga moi thammi bani yana ba matungina condition matungina adu oi ba taragadi moina any angang jina dog khudong thiba magi ahen ba kaino ma la e hairagadi information ama yum da pibi ge dabani adu pibi dana moina heta sigi port si tan bi stadi masi leithok pa sungya yaro ha bi photo khoi site ge khoi thamje Handak pangthokiba Lok Sabha Mikhalda Congress Party na maithiba nangkiba adugi asoiba yazaduna Congress MLA taraga nithoi party ki post singdagi resign tawkhre Congress MLA khara BJP yausillaklagani haina media report ama lakliba adu BJP gi aranba propaganda ni Congress ki MLA kunmag lingjel manana amatta oina leiri haina Congress MLA Govindas Konthojamna thamlakli party post ki resign tawkhraba MLA sing adudi Congress Legislature Party ki Chief Whip Govindas Konthojam Vice President Mohammad Abdul Nasir and Loken Khumukjam Joykishan Chatolian Amo Didi Thaisi Treasurer K Ranjit General Secretary K Megachandra RK Imo Alfred Kangam Athar CLP Secretary DK Korongthang Minority Cell ki Treasurer Fuzur Rahim ni Hairi BT Road ta laiba Congress Bhawan da Paumi Shinga Unaba Amada Govindas Konthojamna hai handakta loishinkhiba Lok Sabha Mikhalda Congress na Sintha ningai oiraba performance utpa ngamkhrabasu party asigi mihud inner amadi outer sita mai pakpa ngamkhide haina phongdokhi mifamatu da saruk yakhiba MLA K Ranjit na haikibata Congress MLA sing chen chongbaki wafam amata laite Congress party na makhata na state asigi maru oiba issue oiriba Citizenship Amendment Bill Framework Agreement Border Pillar ke wathok thengnakhigani hairi Manipur da lairiba sungsinaba sarkar asigi leijariba sungsinaba sarkar da yauriba tongan ba dol sing asi ningthijana wakhan manana leiminadabra haibadudi media da khoina adum khangbang ambang haktani makhoi sing adu intake oina thamnanaba punsinna thamnanaba honabada Congress party gi nipan ama khoidagi chen khra matungda tarang kun khak leija horiba si amaga mot khenana uhannanaba adugumba lanna media gi through da lakpa do madu yamna laibak thibani madu akhoi maikei defect tawnanaba aduga Bharatiya Janata Party da yawnanaba amata leite yawbusu yawroi haidana aina mayamda sengdokchani Nakalamaromda Lok Sabha Mikhalda Congress na maithiba nangkhiba adu party asigi office barriers singi asoibani haiba yajai haina MLA Khumukjam Joykishana phongdokhi Congress party asi nahona na grassroots level dagi hoduna mapangkal kangkhat hannabagi matam oire haiki Congress na inner amasung outer animak mai palam badagi handak mai pa hobong ngamudaba se akoin office bearer oraga party responsible lauraga mai pan bangam daba se akoi na madugi responsible lobom thui akoi ga soibje thidoksi aduga koi hena thabakan work tok se tuna koi gi MLA sing party resign toroga koi ground work thabak kan ho se tuna koi tokjabani government sigi wangang loina su citizens amendment bill chan gani na lokthokre aduga ngasi bokta Manipur gi lup amatana madu tawba yaroi haibse mamang da law Manipur da lairiba koi proof mayam se masige thona linggen se hangrabra haibse miyam na hangliba wafamni matang asida Manipur Pradesh Congress Committee amade koi tinjariba koi MLA sing sidagi koina thamjaning badi Manipur praja akidimakta koina sugumba citizen amendment bill ma lak matamda angamba thakta khinagani karigumba darka lairabagadi akoi MLA sing se mache thawai thabagi lanpham babu changjal aga akoi madu chanhandaba thengnagani Amaromda Congress MLA taraga nithoina party post gi resign tawre haiduna state asigi party president da resignation pisil lakhiba adu party dege machoi taba negative oibage wafam amata laite haina MPCC ki president Gai Khangamna phungdorakli ngasi JN Manipuri
Dance Academy da Lairik Fongbagi Thauram ama yauba lakpada Paumi Shingna hangba wahangi pakum piraduna Gaikhangamna Makatana Hai Handakta Loishinkiba Lok Sabha Mikhalda Congress Party na Maithiba Nangkiba Adugi Asoiba Adu Yajaduna Party Asigi Center ki Luchingba Singi Matung Induna State Asigi Congress MLA Singnasu Party Postagi resign Taubagi Cherol Adu Pisilakibani MLA Taraga Nitoina resign Taubagi Yaba Yadaba Adu MP Shishina Lepkadaba Nate AICC na yengsinduna tawgataba amati lepkadaba warepni haiki अकोई के PCC मणिपुर प्रदेश कांग्रेस कमिटी से अतोपा PCC ने लौरंगनी कोई लौरी में से we are solidly behind honorable Congress President माना अदुगा अकोई शो नंग free hand नंग कने तो बयान ने मंग तापा अकोई शो अकोई फम थादोक पता यारे हाइबदो मदे मेसेज तो निको पी हाई पोट से कोई पार्टी से नुसीजबा पार्टी से हेन स्ट्रेंथन तो हनिंगबा स्टार्ट पार्टी से को हेन मपांगन कानन निबगी तहन गांधी जी की को मागी खुद से कंगन ने मगी लौरीबो खोंथांग नि लौयबो को असम द लौहिबो डिसीजन तो इंडोर्स तो बनिदा एनी डिजाइन अखोई की लीडर ना ताखनिंग बस स्टेप तो खपिरो अखोई सो नंग अपाम दो अखोई सो याजरे अखोई इंडोर्स तो रे Nosna Lauduna Pangthokiba Diploma in Elementary Education Diet ke exam da authority singki asoibana maram oiraga exam center anigi trainee oza Chatruka Taraga Nithoibu with health thamlakpa asi athuba matamda waroishin puraktuna exam haidokpiu haina laingaki pukning singsilakli Hiramasigi matangda ngasi Kangla Tombida laiba Chil Christian College da Pangthokiba Paumi Shinga unaba amata exam asida saruk yakiba trainee teacher Laijing Mosil Fana High Senapati Bazar da lairiba Loud Radiant Higher Secondary School amadi 4000 da laiba Bisnulal High School da Center oiba oza Chatruka Taraga Nithoibu mamang chahi gi December kun amasung kun ga mathoi da pangthokiba third semester gi examination gi answer paper authority na post office da submit tawbada receipt kakpada matam soire haiduna ngasi fawwa exam haidoktana leiri loinana February taraga manga amasung taraga tarukta pangthokiba fourth semester gi exam ki result atopa center singi haithokrabasu center ani asigidi third semester gi asoiba asina maram oiraga Duna Laire, Maramasina Atuba Matamda, Mari Lainaba Singna, Waroishinama Puraktuna, Makogi carrier, Mangdana Simbiu, Karigumba Makogi Wakat Asi Atuba Matamda, Tabakta Ontok Taba Tarabadi, Trainee Singi Maikaitaki Education Ga, Mari Lainaba, Loop Singapulaga, Makal Kayagi Kongzang Sangsinaba, Sam Sare Haki. Do ikuna thiglum tamda postal timing si Lauriden gina 1:58 PM da oirame. Adaga Bisnulal gina 2:47 PM da oirame. Adu hoi langre haibudi adudi moigi mo masagini higher authority gini or exam post master gi orambe ai or exam center superintendent gi orambe ai adu ikodi as a trainee aduna ikodi lan gi damina ikodi chumna exam do pi gimina ikodi result se matam chana phan biu haibase ikuna appeal to Mahiroi Singdagi meter Samagi Akoibada Laiba, Mafam Singda, Churub, Kwana Chingba, Hidak Managi Potok Sing, Yonba Yaroi Haiba, Chatna Kanglon Ama, Ichau Sauna Lairabasu, Manipur Langakna, Yangsin Bidabana, Manipur da Lairiba, Mahiroi Shang Singi, Managnak Pada Laiba, Dukan Sing, Hidak Managi Potok Sing, Paiduna, Yolamba Tengnare. Joint Students Coordination Committee ki member kunna saba Youth Task Force ama semduna changsilakpa anti-drug campaign ki sharuk ama oina ngasi GP Women College amadi TG Higher Secondary School ki akoibada laiba dukan singdagi yamlaba hidak managi pothok sing phagatuna mai thadoktuna mangankre JSCC ki convener Manjit Charang Themna phongdorakpada miyamda awareness pinaba Senthang kaya kaithokrabasu ngasi fawba hiramasigi matangda awareness na chingba tawbagi mami tadri haiki Provision of Advertisement and Regulations and Trade and Commerce Production Supply and Distribution Act 2003 gi Section 6 ki matungina cigarette amadi tobacco gi production yon basi under radius ki mangdi yon basi masi ahakpa penalty fangnabagi dumba provision de yawe lengak pusing na mahungpana exercise tawdabagi mami duna ningasi aikoina thengnarakanda ngasi phadokanda koi bhum jaba jaga amda miyamang da mai thadokanda manghan jagadori basini Deputy Director
ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ CMOꯁꯤꯡꯗ ꯃꯍꯩ ꯇꯝꯐꯝ ꯁꯪ 75 ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯃꯝꯗ ꯈꯪꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯁꯦꯡꯁꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ 2018ꯗꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯐꯥꯎꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯗꯨꯒ DCPꯅꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯒꯠꯅꯕꯒꯤ ꯑꯗꯨꯒ ꯃꯁꯤ ꯌꯣꯜꯍꯟꯗꯅꯕꯒꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ SPꯁꯤꯡꯗ including NAFSꯀꯤ SP ꯌꯥꯎꯅ ꯑꯗꯨꯒ ꯀꯟꯁꯔꯟ OCꯁꯤꯡꯗ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯜꯂꯤꯕ꯭ꯔꯥ ꯌꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯔꯨꯇꯤꯟ ꯋꯥꯔꯛ ꯑꯃ ꯑꯣꯏꯅ ꯆꯠꯊꯅꯕꯒꯤ ꯊꯧꯔꯥꯡ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯌꯥ ꯊꯣꯛꯄ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯎꯪꯈꯠꯅꯕ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯥꯉꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯗꯥꯛꯇꯔ KS ꯔꯇꯟ ꯀꯨꯃꯥꯔꯅ ꯏꯕ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ JN ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯒꯥꯏꯈꯥꯉꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤꯒ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄ ꯊꯧꯔꯝ ꯑꯃꯅꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯗꯤ ꯃꯁꯛ ꯈꯪꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ ꯂꯥꯏꯔꯦꯝꯕꯤꯅ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯛꯇꯨꯅ ꯍꯧꯖꯤꯛ ꯀꯥꯟ ꯑꯁꯤꯒ ꯄ꯭ꯔꯦꯖꯦꯟ ꯗꯦ ꯑꯁꯤꯒ ꯁꯝꯅꯍꯟꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯏꯂꯤꯃꯦꯟꯁꯨ ꯌꯥꯎꯕ ꯑꯗꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯏꯂꯤꯃꯦꯟꯁ ꯃꯌꯥꯝ ꯑꯁꯤꯗ ꯀꯝꯕꯥꯏꯟ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯄꯤꯔꯛꯄ ꯁꯛꯇꯥꯛꯄ ꯑꯃꯅꯤ ꯃꯁꯤꯅ ꯇꯥꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯍꯥꯏꯕ ꯃꯁꯤ ꯚꯥꯞ ꯇꯥꯅ ꯅꯩꯅꯗꯕ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯅꯩꯅꯔꯤꯕ ꯄꯣꯠ ꯑꯁꯦ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯈꯤꯕꯁꯨ ꯌꯥꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯁꯟ ꯆꯠꯀꯗꯕ ꯊꯤꯒꯗꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯈꯪꯅ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯁꯦ ꯂꯝꯃꯨꯛꯅꯕ ꯌꯥꯕ ꯄꯣꯠ ꯑꯃꯁꯨ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ Society for the Promotion of Indian Classical Music and Culture Among Youth SPIC-MACAY की तरेत सुबह इंटरनेशनल कन्वेंशन दा सरुक यागदबा सोसाइटी असिकी इम्फाल चैप्टर की कांगबुंग असि गवर्नर डॉक्टर नाजमा हेप्तुलाना लमथाखरे जवाहरलाल नेहरू यूनिवर्सिटी JNU दिल्ली की चही यांखै सुरकपका मरी लैनना जुन थाकी तांग अहुमदगी मापन फाउबा पांथोकदौरिबा कन्वेंशन अदुदा सरुक यागदबा कांगबु अदु गवर्नरना राजभवनदगी लमथाखी कन्वेंशन असिदा असम राइफल्स पब्लिक स्कूल कैथेल मानबी असम राइफल्स पब्लिक स्कूल मंत्रीपुखी असम राइफल्स मिडिल स्कूल फुनद्रैगी महेरोय कुनगा मंगा अमसुंग आर्टिस्ट कांगबु अमगा सरुक याखी चीफ मिनिस्टर नोंगथोंबम बीरेन सिंहना इंग्लिशिंग अनि तरागा निपानदा हौदोखिबा मणिपुर हेली सर्विस लाक्लिबा जुन थाकी अरोइबा सरुक नत्रगा जुलाई थादा हौरकपदा मखाताना थबक तौबा हौरगनी हाइरी डायरेक्टरेट ऑफ ट्रांसपोर्ट के मतुंग इन्ना ममांग चहीदा पवन हंस लिमिटेड के हेलीकॉप्टर सिंगना इम्फालदगी जिरीबा मोरे तेंग तामेलोंग फाउबा सर्विस तौरंबा अदु पायलट मसिंग वाटपदगी लेपखिबनी सर्विस असि अमुक हौनबा टेंडर तौबदा खल्लबा न्यू दिल्ली दा लेबा ग्लोबल बैक्टर हेलीकॉप लिमिटेड लेटर ऑफ इंटेंट थाखिबगा लोइनाना अथुबदा सर्विस लेवल एग्रीमेंट इनरगनी हाइरी बिष्णुपुर डिस्ट्रिक्ट की अहुम सुबह ओइना PSED बिष्णुपुर की मखादा सॉलिड वेस्ट मैनेजमेंट प्रोग्राम अमा साइटोंदा हौदोखरे PSED बिष्णुपुर साइटोन ग्राम पंचायत अमदी विलेज वाटर सैनिटेशन कमिटी का पुन्ना खुसमनदुना प्रोग्राम अदु मियामदा मपुंग फाना खंगनबा साइटोन कैथेलदा हौदोखी PSED बिष्णुपुर की ओइरिबा गोकुल चंद्रना मणिपुर की अमतंगाइरबा लोकताक पात तारिबा अमोटपा सिंह असि हन्थहन्नबा प्रोग्राम असि माइपाकना मिपुम खुदिंगमकना अमोटपा सिंह मफम साना थंबियो हाइकी मतंग स्वाइस द ब्रेक अम लौजगे ब्रेक की मतुंगदा डॉक्टर न चेक्सिन दबदगे अनाबा अमा लैखिद्रि हाइबगी वाहौदा ngasi लमफेलदा लैबा रिम्स हॉस्पिटल दा इरांग थोखिबगी पाव अमदी मणिपुर अमसुंग मालेम की तोंगान तोंगान बे ई पाव सिंग पुदुना लाक्चगे इंपैक्ट न्यूज पु मिरेंग तादुना लैबियु मयामबु अमुका ना ताराम न ओक्सरी बुलेटिन असिगी मखा ताबा पाव मयाम दा पिजरी
ꯗꯣꯛꯇꯔꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯁꯥꯡ ꯁꯟꯖꯦꯟꯕꯝꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯁꯅꯥꯌꯥꯟꯕ ꯆꯍꯤ 60 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯗꯤꯌꯥ ꯆꯥꯟ ꯀꯧꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯌꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯇꯈꯦꯜꯂꯝꯕꯝ ꯁꯦꯈꯔꯅ ꯍꯥꯏ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯂꯣꯏꯅꯅ ꯗꯣꯛꯇꯔꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯔꯥꯡ ꯑꯗꯨ ꯍꯧꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯇꯨꯅ ꯔꯤꯝꯁ ꯃꯣꯛꯇ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯑꯃꯗ ꯑꯩꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯆꯦꯁꯀꯤ ꯗꯣꯛꯇꯔ ꯑꯃ ꯊꯥꯔꯛꯇꯅ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 2 ꯑꯗꯥꯏꯗ ꯋꯥꯔꯗꯇ ꯔꯤꯐꯔ ꯇꯧꯔꯦ ꯔꯤꯐꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯕꯕꯥꯒꯤ ꯍꯥꯔꯠꯀꯤ ꯂꯪꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯣꯏꯅ ꯇ꯭ꯌꯨꯕ ꯇꯧꯔꯒ ꯒ꯭ꯌꯥꯁꯇꯤꯛꯁꯦ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯦ ꯒ꯭ꯌꯥꯁꯇꯤꯛ ꯂꯩ ꯑꯗꯨ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅோ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯔꯤꯟꯁꯅ ꯊꯤꯜꯂꯒ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯕꯦꯗ ꯗꯣꯛꯇꯔꯅ ꯂꯣꯏ ꯁꯤꯜꯂꯝꯕꯅꯤ ꯗꯣꯛꯇꯔꯁꯤꯁꯨ ꯁꯦꯡꯅ ꯑꯩꯅ ꯀꯟꯁꯔꯟ ꯇꯧꯕ ꯅꯠꯇꯦ ꯃꯗꯨꯗ ꯄꯤꯖꯤꯒꯤ ꯗꯣꯛꯇꯔ ꯑꯃ ꯃꯌꯥꯡ ꯃꯆꯥ ꯑꯃꯅ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧ ꯍꯥꯏ ꯁꯥꯏꯟꯁꯦ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯨꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯒꯤ ꯁꯥꯏꯟꯁꯤ ꯑꯩꯅ ꯔꯤꯛꯁ ꯂꯧꯔꯕꯅꯤ ꯌꯥꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯣ ꯃꯁꯤꯗ ꯊꯣꯛꯄ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯂꯧꯔꯦ ꯍꯥꯏꯕꯒꯤ ꯑꯃ ꯃꯣꯏꯅ ꯐꯤꯜꯑꯞ ꯇꯧꯔꯝꯃꯤ ꯍꯥꯟꯅꯗꯤ ꯃꯁꯤ ꯇꯧꯕ ꯅꯠꯇꯦ ꯂꯦꯡꯗ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯣꯏꯅ ꯐꯤꯜꯑꯞ ꯇꯧꯁꯜꯂꯝꯕꯅꯤ ꯃꯁꯤ ꯑꯩꯅ ꯆꯦꯁꯤ ꯌꯦꯡꯒꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯣꯏꯅ ꯐꯤꯜꯑꯞ ꯇꯧꯁꯜ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯕꯝ ꯂꯣꯠꯄ ꯆꯤꯡꯗ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯖꯄꯥꯅꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯕꯦꯇꯜ ꯑꯣꯐ ꯔꯦꯗ ꯍꯤꯜ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ 65 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨ 9 ꯁꯨꯕ ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁ Second World War Imphal Campaign Foundation amasung Manipur Tourism Forum na punna khusamnaduna Maibam Lotpa Chinggi Chingkhongda leiba Indian Peace Memorial da pangthokibani loinana lanfam aduda leikidraba singi mafamda leishu katuna ikai khumnaba utkhi lanfam aduda haktengnana uhoba Maibam Lotpa Ching manaktagi Taurem Gauramohan amadi asem tompokta khudol tamduna ikai khumnaba utkhi ningsing thauram aduga mari leinana matam adugi lanfam aduda sizinakhiba furit phirol khusukhulai map na chingba sing miyamda uhankhi mi gi tang kuma pansi bet red hill hariba maibolok paching da leiba sigi mafam da thokiba lan adugi aroiba numinne masi akhoina commemorate tawribasi akhoigi horiba angangjing adai akhoigi future generation jingda akhoigi lamda sigumba thogdok amaju thoki ko tang asukta sukphawda mi suksigi haiba historical epoch ama missing ling ama masi akhoina mention bane na khoi logjai megi tang kungi pungtara mathoi tran choi matam dai da Japanese na maibam lot pesing makhari kai da thungare Japanese la lamuk sangba tapak de ya la ga phoge ka sai yesela ga tumna mi lisan ba ya dana ba se yam kana wani lan yam kana thengna ba se Japan gi di asini hai khangde kom da si na yam na lerami RIMS की डायरेक्टर ओइना थौपुरिबा प्रोफेसर एस सांटना RIMS नॉन टीचिंग एम्प्लॉइज वेलफेयर एसोसिएशन की वाफम अमता ताबीदना अरानबा थबक थौरम कया तौदुना लैरे डायरेक्टर की अरानबा थवोंग असि यानिंगदबा फोंदोक्तुना एसोसिएशन ना हयेंगदगी खोंजंग संगसिनबा सेम सारे हाइना एसोसिएशन असि की माइकैदगी थमलकली RIMS जुबली होल्डर पाउमिशिंगा उनाबा अमदा RIMS नॉन टीचिंग एम्प्लॉइज वेलफेयर एसोसिएशन की सेक्रेटरी थियाम बाबुना हाई RIMS की ओइना नॉन टीचिंग एम्प्लॉइज सिंगना मरुओइबा थौदांग पुदुना लाकली नॉन टीचिंग एम्प्लॉइज वेलफेयर एसोसिएशन की मिटिंग मखादा मतम की ओइना चार्टर ऑफ डिमांड कया RIMS की डायरेक्टर की मफमदा थमदुना तकनादुना लाखी RIMS की नॉन टीचिंग स्टाफ की अवार्ड पर लैरिबा कॉन्ट्रैक्ट स्टाफ की सर्विस एक्सटेंशन तौद्रिबा नॉन टीचिंग एम्प्लॉइज सही कुन हेना काडर रिव्यू तौद्रिबा Grade 4 appointment taunaba DPC tawdriba Grade 4 staff da uniform allowance pidriba loinana non teaching cadre singki promotion taunaba DPC laukhraga result haidoktana lairiba asi athubada haidokpiyu haiduna kayarak haijaki association asigi demand sing thabak ta oina pangthokani haiduna RIMS ki director deputy director amati superintendent na aiba oina khudek fawba pikhiba laikre adubunga si fawba thabak ta onthokpidana lairi haina pendaba phongdokhi matik chadaba RIMS ki director asi athubada lauthoknaba hotnabada mari leinaba singna mideng changbiyu darka lairabadi association na aiba cherol
पीदुना मिनिस्ट्रीदा वाकटकनी हाइना TS बाबूना चेक्सिनवा थमलकली अखोई हिजिक लेरिबा डायरेक्टर सिना अखोइदा मेमो इशू तौरपा अखोइदा चार्ज मैम अमा तौरपा कंट्रैक्टा अखोइगी एक्सटेंशन तौदना लेबा मैम सिंगसी महाकना ग्रुप वाइज अखोइ डिवाइड रूल सिजनरगा महाकना मीसे अनि अनि अहुम अहुम पुंजलगा कौरगा महाकना अइना तोलो पिबनी अइना यादरगदी नोइ थबक थदतकनी हाइबने सिंगबा मैम सिंगसे थ्रेट तौरगा करिगुम्बा तौतारगदी नोइ एक्सटेंशन तौरोय नोइ थबक लक्तोकनी एजिटेशन यावगनु बसंतगा बाबूगा से याम फतबा मीनी हाइबन सिंगबे एलिगेशन से एसोसिएशन वायोलेट तौबा अदुम मैम डायरेक्ट अखोई चार्ज तौरपसे अखोई तसेंगना नुंगाइते डायरेक्टर हिजी तौरिबा प्रेजेंट सिचुएशन से मसे अखोई हेल्थ मिनिस्टर दा अमसु सेक्रेटरी दा अमसु मरी लेनिबा ऑफिसर सिंग थानी एम्प्लॉय खुदिमक्से कोऑपरेशन पीदरे हाइदी ए ब्लॉक त मतिक तसेंगना हाबदा मा अखोई मतिक चादने लौजे कैनो हाबा मतमदा एम्प्लॉय खुदिमक्सी मा उननी हाबदो कंगलाइपा कम्युनिस्ट पार्टी मिलिटरी काउंसिल ना रिम्स की डायरेक्टर ना हॉस्पिटल असिबु इकाई खुमनद्रबा अमदी कैथोलिक स्कूल सिंगना स्कूल सिंगबु लाइनिंग संदोकफम ओंथोक्लबनीना लालहौलुप असिना रिम्स अमदी कैथोलिक स्कूल सिंगदा थमलंबा इकाई खुमनबा अदु मखाताना थमलरोय हाइरकली लोन थिंग्रबा लालहौलुप असिना थादोरकपा चेरोल अमदा लुप असिना लेबाक मचाताना रिम्स की अना लायेंगदा अथिंगबा पीदे अदुबु कॉन्ट्रैक्ट वाकसिंग मखाताना चथबा यारोय हाइबनी अचुंबा तौसी हाइबदा याद्रबदी लुप असिना अरानबा चुमथोकनबा अतमनना अकनबा मिटेंग चंगलगनी हाइरी इंटरनेशनल वुमेन्स हेल्दी डे का मरी लेना नुंसीरबा इमा सिंह की दमकता ईपीसी हाइबा वाखलोंदा ईपीबगी कैम्प अमा थौबालदा पांथोखरे कैम्प अदु नेशनल हेल्थ मिशन मणिपुर की स्टेट ब्लड सेल की तेंगबांग मखादा एसोसिएशन ऑफ वॉलंटरी ब्लड डोनर्स मणिपुर थौबाल डिस्ट्रिक्ट ब्रांच खांगबो यूथ डेवलपमेंट एंड स्टूडेंट्स एसोसिएशन खांगबोक अमसुंग ब्लड बैंक एंड ट्रांसफ्यूजन यूनिट डिस्ट्रिक्ट हॉस्पिटल थौबाल गा पुन्ना खुसमनदुना पांथोखिबनी डिस्ट्रिक्ट हॉस्पिटल थौबाल की ब्लड बैंक ता पांथोखिबा कैम्प अदुदा मियोय कयाना ईपीखी World Environment Day ga mari lainana Department of Education as Forest Department Private Schools sing amadi All Manipur Working Journalists Union amzuna punna khusamnaraga ahanba oina u panbi lishing humpuga manga thagani haina Education Minister TS Radhishamna phongdokhre Hiramasigi matangda ngasi New Secretariat ta laiba Minister gi office ta paumi shinga unabada mahakna hai umang wamang noma noma gi koktharakpana maram oiraga honglakliba aying asagi khal asidagi ngakthoknabagi pandamda thaurang asi paikhatpani June manga da pangthokadoriba World Environment Day numitta Manipur da ahanba oina Department of Education as Forest Department Private Schools sing amadi All Manipur Working Journalists Union amzuga punna khusamnaduna u panbi sing asi thagani haiki ayam matamda akoina u tharaga thari thaba hingdaba u se khoi yana kisidi akoi mem punna akoi stakeholder mem tanara kanda akoi with love and interest अखोने तौदरी थबक से मसी रिजल्ट पीदब यादे है खनर है कांदा बिफोर प्लांटेशन प्री प्लांटेशन एंड पोस्ट प्लांटेशन महौसागी मे जून सावद में तम सागले निथम दा इंगक्त्रे नोंग चांगना तारक्त्रे सिगुम तौरइसे क्लाइमेट चेंज लाइसे कोई चिंग उ हरक्तबा India bu ningkha tamnaba lal hokiba singbu British na terrorist kauba pamkibadagi India na ngasidi makhoi gi mayokta ningtam ihau chathariba lamdam asigi ningtam yawaloi singbu terrorist haina mingaunari haina People's Revolutionary Party of Kanglaipak Pripak namara sirakli Lona thingkraba lal holup asina thadorakpa cherol amata ningtam yawaloi sing terrorist nate maraibak ningba athauba singni hairi Imphal West Commando gi team na ngasisu Thangal Bazar amadi Pauna Bazar da laiba hotel singda thi humbagi thabak chathakre Imphal West ki additional SP operation A gana Shyam Sharma gi mityeng makhata thi humbagi thabak adu ngasi ayu pung 12 ga minute yankhai dagi nungthil pung ani fawba hotel Siroi Hotel Avenue Niran Lodge Polo Inn Kangla Hotel Hotel Nongin Hotel City Heart Hotel Galot Prince Lodge Hotel Bliss New Guest House Hotel Embassy amadi GM Hotel da chathagibani thihumba aduda Prince Lodge tagi nupi mari fagat kibaga loinana makhatana wahang pahong chathanaba City Police Station da sinakre hairi
Board of Secondary Education Manipur Bosem amasung Council of Higher Secondary Education Manipur Kosem na handak jahi asigi Class 10 amadi Class 12 exam da awang pathakta mai pakraba Royal Academy of Science Wangkai Kongbagi Mahirishing Okpagi Thauram amangasi pangthokre Palace Compound laiba Manipur State Film Development Society ki auditorium da pangthokiba thauram aduda mai paklaba Mahirishing da school asigi maikaitegi khudol pot sing piduna pukning thaugatki Redmi Note 7S 48 AI camera hongnabi matung inna ngasi state asida su launch tawkre haiba mobile phone asi Manipur gi Saknai Ravi film actress Soma Laishramna state asigi tongan ba mafamda hangliba MI store singda launch tawkibani Hauzik sanabagi pau Nipan Suba Mangsa Tabam Iboyaima Amadi Puinabati Memorial Sahi Yankai Amadi Humpugi Likam Knockout Kendra Wise Kang Tournament Singzamai Kendra Team A Kangkut Semi-Final Sangkre Chatharakliba Kang Tournament Asigi Ngasi Sanakiba Ahum Suba Quarter Final Ki Match Atuki Ahanba Half Loiba Faubada Singzamai Kendra Team A Kangkut Na Panjil Taraga Humdoi Atuga Kundrakpam Kendra Kangkutna Panjil Nipan Khak Janbang Amki Match Asigi Apiba Matamda Loiraba Matungda Singzamai Kendra Team A Kangkutna Panjil Kungataruk Aduga Kundrakpam Kendra Kangkutna Panjil Taraga Taret Khak Janbadagi Match Asi Singzamai Kendra Team A Kangkutna Kundrakpam Kendra Kangkutpu Panjil Kungataruk Taraga Tareta Maithiba Piram Laga Chatharakliba Kang Tournament Asigi Semi-Final Changbak Ngamki M. Hare Krishna Amadi Mahaki Imung Manungi Sentang Makada Singzamai Kangkutna Sinduna Jinga Mathakta Laiba Kangkut Asigi Kangshangda Chatharakliba Kang Tournament Asida Kangkut Taraga Nitoina Group Mari Thokna Khaidokduna Saruk Yari Tournament Asigi Hayeng Sanagadaba Mari Shuba Quarter Final da Thangmaiban Kendra Kangkut Amadi Nambol Kendra Kangkut Anina Lamba Taunaragani Kungamathoi Shuba Challenge ka Veteran Football Tournament ke final match sananaba sem saba loikre ngasi mapal kangjaibungda sanakiba football tournament asigi ani shuba semi final ke match aduda sanakiba mapal lamgi team ama oiriba United Veteran FC Kolkata amati NC VFC Churchandpur anina match asigi ahanba hafta panjinchan ba yabagi tanja kaya phanglabasu panjin amata chanaba ngamkite match asigi loiramdai Humpu Suba Minita United Veteran FC Kolkata na NC VFC Churchandpur Bu Panjil Amasinota Maithiba Piram Laga Chatharakliba Veteran Football Tournament Asiki Final Jangba Ngamki Salai Holdings Private Limited ke Sentang Makada Manipur Veteran Football Association Sinduna Chathariba Tournament Asida Tim Kungamathoina League Round da Lamba Taunari Tournament Asigi Hayeng Sanagadaba Ahum Suba Place Kidamak KVFC Konthokjam Amadi NC VFC Churchandpur Anina Nungtilpung Ahum Taba Matamda Lamba Taunaragani Tamil Nadu da Chathariba Sub Junior Amasung Master gi National Powerlifting Championship da Manipur gi Master Sanaroi Ahumna medal lobang amkre Championship asigi ngasi Chathakiba kilogram nifuga taret ki category da Khumujam Devikarani Devina squatting bench press amasung deadlift da punna kilogram chamaga marfu thangatuna goal lauki category adumakta da ahanthem Suni Devina squatting bench press amasung deadlift da punna kilogram chamaga yankai amadi TS Ibemhal Devina punna kilogram chamaga kuntraga manga thangatuna silver amasung bronze phangki Somaogi Apiada July Thagi Tang Taruktagi Taraga Mari Fauva Chathagadaba 2020 Tokyo Olympic Qualifying Event Amada Oiriba Commonwealth Senior Junior Men's and Women's and Youth Boys and Girls Weightlifting Championship 2019 da Saruk Yagadaba India gi team da Manipur gi Sanaroi Manga Khalaklaba Sanaroi Shingadudi S. Bidyarani Devi
CS Nirmala Devi, S Nirupama Devi, CS Risikanta Singh amasung L Sadananda Singhni. Kuntraga Taruk Shuba Sub Junior Boys State Level Basketball Championship ta YPHU Lalambung Makong Mai Pakre Manipur Basketball Association ke mideng makada ngasi championship asigi sanakhiba ahum suba nupa machagi league match atuda YPHU Lalambung Makong gi sanaroi singna CYCL Chingamathaki Shanaroi Shingbu ahanba quarter da Panjil Taraga Taruk Taret Ani Shuba quarter dana Panjil Taruk Nipan ahum suba quarter da Panjil Taraga Nithoi Mari aduga Mari Shuba quarter dana Panjil Taraga Mari Shino Chanba dagi match asi YPHU Lalambung Makongna CYCL Chingamathakpu Panjil Nifuga Nipan Taraga Mapanda Yamna Lakchana Maithiba Piba Ngamki Brahmapur Nahabam Laikai ki basketball court ta chathariba basketball championship asida nupa macha ki team taruk na saruk yari hayeng sanagada championship asida nupa macha ki manga suba league ta YPHU Lalambung Makong amadi Bolero Bamol Laikai ga taruk suba league tana youth club Uripok Achom Laikai amasung model club Chingamakha anina lamba taunaragani Arriba the bulletin asigi headlines amona miyam da thamjage Sangai raba fashion designer Robert Naurem gi apokpi sakhangdaba singna singjamai thokjom laikai da leiba masagi yumda tamthina halamle Taragatare Suba Lok Sabha Mikhalda Congress Party na maithiba nangkhiba adugi asoiba yajaduna Congress ki MLA Taraga nithoi party ki posting dagi resign tawkhre Amasung nos na lauduna pangthokhiba diet exam da authority ki asoibana maram oiraga Senapati Bazar amadi 4000 center ki trainee chatuka Taraga nithoi bu withheld da thamliba asi athubada haidokyu haina lenga ki pukning chisilakni